State asida doctor gi masing award palaite matamga chunaba khuchu khulai hena thambagi tangai fadaba lai lamjingba hospital na health care da achoba mating ama pangba ngamlagani haina Cabinet PD Minister Karam Syamna phongdokre wafam masing asi kombirai kaithal da lamjingba group ke makhada lamjingba Hospital and Medical Research Institute Private Limited hangdokpagi thorumda phongdokhibani. Federation of Government Teachers Association Manipur Figok Tana Sangsiliba Thabak Lepagi Khongjang Namaram Oiduna DM College of Arts ki class tawdribasi athuba matamda government ke yasinaba puraktuna mahu sagum class tahungadabani haina DM College of Arts Student Union na hairi. Aphaba khunai ama oinanabagidamak aphaba angang amadi aphaba mama mathau tai haina Health Minister L. Jentukumar na phongdokre wafam asingasi Health and Family Welfare Department amadi State Health Society National Health Mission na sinduna Directorate of Family Welfare Services ki conference hall da pangthokhiba kumja lising ani kun February thagi oina National Deworming Day hogdokpagi thorumda phongdokhibani. Tha asigi mangagi numidang waram pung manga makhairom khara helakpa aduwaida Haingang Police Station gi manung chanba Manipuri Bazar da mobile phone yonba Royal Accessories kauba dukan amadagi khutlai macha paiba mamit mamai khumba sakhangdaba miyoi anina mobile phone amadi sell oina lupa lakh ani makhairom lut tawduna pukhiba amadi nongmai kapsilamba thong adubu yaningdaba phongdokladuna ngasi Manipuri Bazar area da leiba dukan famba miyoi singna nongmagi oiba sintha leptuna wakat mifam chathakre. Assam Rifles ki Parsnin ama ngarang numidang pung nipan makhairom taba matamda Thobal District Police Commando gi kangbuna ngarang More lambi paringi Wangjing Bazar da More romdagi lakpa gari sing sek tobagi thabak sathabada Silver machugi Maruti Swift Desire thoduna lakpa miyoi ama WY tablet lakh aniga lising kontraga kona na fagat pangamkre. UGC gi taret suba pay piu haibagi dabida Figokta All Manipur College Teachers Association amadi Council of Teachers Association kota na tanduna lakpa dabi ngasi fawwa laingak na nathaiduna leibagi mayokta leptana sangsilakpa khongjang sing asina maram oiraga laingak ta achoba safu ma piri.